ngasi akhoi RIMS Nurse Association na ngasi gi numit asida akhoi press conference am khatang pangthok jabani maramdi ngarang akhoi RIMS campus da thokiba thoaning da ba thawdo ama khak thokiba du da akhoi RIMS Nurses Association na thamoi sokna nungai jadaba amadi pen da ba phongdok jari aduga amarom da asigumba thawdo asibu akhoi association na deeply condemn su tawjari maramdi karigino hospital haibasidi asol ana miyoi punamaki laaga layeng phamni mayamsina laaga akhoi thawai se hingdori bani hadina mayamsi lakpiri bani asigum laba asol ana mayam lairama phamasida mob thoye haiduna mob control gi damakta mob bomb sizinabiba tear gas sizinaduna hospital campus ta tawkiba se masi ta chengna akhoi nungai jate amasung ya janingde maramaduna akhoi association na masi media gi thongda tasena deeply condemn tawri haina phongdok jari aduga matung tarak padaju akhoi asigumba thogdok singni thoknaba mari leina ba authority singna section thorang lokhat pinaba jo haijari aduga tasena ngarang patient serious patient mayam amasu bp wangkhatpa adagi tension wangkhatpa asigumba problem mayam ama khoi face tawjai aduna ngasi surgery tawgado patient amaju ma bp wangkhalakpadagi magi operation do postpone tawre asi yamna nungaite aduna asigumba thoaningdaba thawdo ase RIMS campus amadi any hospital campus ta mob bomb sizinaba tear gas sizinaba si tawbidanaba haijari adu any other method kaya lay basingdo sizinabiduna asigumba mob control si tawbinaba jo haijari wafam amana ai kenomta haijage sigumba any kind of agitation lakpa matam sida ko segna hairga akoi se hospital da thabak tawriba akoi health workers mayam se akoi am maru ina problem lai base chatok chasin je even akoi se identity card su half kani aduga even akoi gi dress su set kani adubu chatok chasin se yam problem oiba adugi mathakta akoi RIMS campus manung sida like akoi gi security tight oiraga lai base akoi da su thabak tawbam khangdaba amasu lai segna hairga di madu control tawna bagi namati lai bani adubu akoi da thabak tawbada yamna akoi gi restless oiba hairga dra akoi tawbam la khangdaba amasu lai like war zone gi type ta ko adumasu akoi se khara di nungai jade adubu akoi higher authority na su yam phajana safe side oinaba thambani haibirai segna hairga di aduga akoi gi maru oina akoi staff se mamang da su chatok chasin sida yamna akoi da kai haini even phone mak thugaiba oigera dege gari chatok chasin da noi chatpa yaroi akoi gi lairiba situation su noi su loi face tawgadamni haibase yam haibi akoi su face tawrini tawbabudi tawbadabo akoi di mi sing du di layeng da baya de la health worker oigera any manipur state dagi laiba civilized me akoi myam je civil myam se akoi di layeng da baya de even akoi di moi myam je all sab manana treat tawrini ba adu chatok chasin da problem lairaga di akoi kamaina madugi fulfill oiba ngamgani akoi duty do adumadi ai sengna haijan ningi mayam gi mamangda